Zeki laigi nungsit na maram oiraga toina mamangda lau khongba tawi adubu hodok pidradi phattabanina ataba mina adum hodoi mahak hodok pasi loina khautak sabani phattanung da thokladi haiduna kirasu kina liona idista hairaga hodok pasang pani Zekina noi thokro ai fresh oir khigi aduga saka thongage Leo gi diska yengni aduga nokmi hoi hairamaga thokre Zekina masa singdoknuraga asengwa visual setlaga kumtharakpada sitpinaba taibinaba leitraba sauraba upul waifulna motlaba yumdu langtrik langna tarutanana leirambadu ubada ngai kaadudagi nuksiraba tukki manamsu paurai sumsum kumdarakpada mangolomda ningthizana dukkalambadu ubada ngagsai kisanda muksangpada pujari ani khudai duga phana upaksaine ngasidagi yai nangi sanaba khudimangne idi sai khoini na sekna thonga pijadoini nangdi nupigi kuchaba su paramoi Zeki sor sangno hondoklaga nupina thongba haibadi ima oirasu saroidabani asengbadi adubu madu mayamdo ai hana amta khangudre matam khara yaina leiri phawdi nayamba moina ai sewa phangjage mapidu teithoi idisu nakana onthoga mapidu teithoi Zekina nupa manki jata goibo no yani sidiba ai kemjalo haidana Leo idis Zeki aduki matik nusinana hanagi punsida hanjinkre mau masin manausu masa gi maral khudimak loina yazare tapna ikairaktuna gyan tarakle mau amu oibagi mathau phasana tawre week amagi matungda mawa mapau kemta haraktabaduda ahal gai mipainare Zeki su thaoina phone tawroina tawdabani makhoina tawrokpadasu kanamtana paiganu haiduna pahandre Jacop mamasi magi loinabi masa mamaudu puraga Scott kharaga lai calling bell du khingdrasu lok number du namlaga makhoi pulap sangai kuina yumdu thadok urabasu ahongma mata leiramde tarutana leirambadu ubada makhoi loina kuilei leiraga yengi nakandagi garden machadusu leisingdu phasana ningthina salaga leirame imung sangpada mau anidu amana phi asuba mayamdu iron taklaga leirame amana mathaki stair duda akangba phi amana upul waiful singdu teithoga leirame mau aniduna ahal singdu ubada nolai yamum kogi tawbada Jacop na sign tawre langanu haibago kisandagi kolik mukol tabaduda ahal gaidu thongna kandagi yengi Leona thongba thakpa tawre idisna mana masing singdu semli khudai hangamapal masu ama greenna matai hakpa amamamga muzafrit amamamga mamasidu khangba ngamlaktabadagi masin melaga nauthore Jacop dahaugi susana anidu phatyengai aya noi aduga khudai singdu namai nanthare abem kainu ne aiba manglo harata isiba Jackson imase khangdrene yumda sasiaraga dreamland oina laabo kaino gyangi loi mammeme Marcina lao mama hoi laabane ai thongbirage lala Leon mase asomgi kisanamado ado fazana sengdoma bane asomda mayamgi thongo ngasu aduga aikhoi yaigidi somda idis aikhoi ni thongoge mera mas khtani maidi Marcina hoi phare Sanana ai yumda lehorage noi hange su hankro asuk nungsiba yumsibo thadok satningdre tasengbadi ahal oirabanina sanada kemta masu singi wari haidokde adunasu kemta khangde aada leibadu mahak nungaijade mapamda New York chaklubadasu angang dawna ningai tawdana kuina leirakte Jacop mase sida leiradoi Sanana kariya Jacop ho sida leiraseba Sanana hoi mayamdu noi Zeki su lairik parambani
12ꯀꯤ ꯀ꯭ꯂꯥꯁꯁꯨ ꯍꯧꯗꯧ ꯀꯨꯏꯗ꯭ꯔꯦꯅ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯀꯨꯝꯊꯔꯛꯏ ꯖꯦꯀꯤꯅ ꯙꯧꯒꯤ ꯌꯥꯏꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯖꯦꯀꯤ ꯄ꯭ꯔꯞ ꯀꯨꯝꯃꯛꯑꯒ ꯃꯙꯧꯗ ꯀꯣꯜꯂꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯀꯣꯜꯂꯤ ꯃꯌꯥꯝꯗꯨ ꯅꯨꯃꯤꯠꯇꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯖꯦꯛꯁꯟ ꯏꯆꯥ ꯐꯖꯕꯅꯤꯅ ꯊꯣꯡꯕ ꯃꯦꯔꯥꯃꯦꯁꯇꯣ ꯃꯍꯥꯎ ꯈꯤꯇ ꯇꯪꯖꯒꯦ ꯃꯄꯥꯕꯨꯡꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯣꯛꯏ ꯖꯦꯀꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯒꯤ ꯆꯥꯡꯂꯨꯛꯄꯨ ꯃꯤꯅ ꯆꯥꯕ ꯍꯧꯅꯕ꯭ꯔꯣ ꯄꯂꯦꯝ ꯏꯃꯥꯅ ꯊꯣꯡꯉꯤꯕꯗꯣ ꯑꯗꯨꯝ ꯏꯠꯄꯤꯌꯨ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯑꯣꯏꯒ ꯂꯥꯏꯁꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯇꯣꯡꯕꯤꯔꯒꯦꯔꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯑꯒꯦ ꯅꯠꯇꯦ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯃꯧ ꯑꯅꯤꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯖꯦꯀꯤꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯒ ꯃꯙꯧ ꯖꯦꯀꯣꯞꯀ ꯄꯨꯟꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯒ 11ꯗ ꯀ꯭ꯂꯥꯁ ꯌꯥꯎꯍꯟꯕꯗꯨ ꯉꯥꯡꯅꯔꯦ 12ꯇꯗꯤ ꯐꯖꯅ ꯀꯥꯍꯜꯂꯒꯦ ꯍꯥꯏꯅꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯖꯦꯀꯤꯗꯪ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯑꯅꯤꯗꯨꯗꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯩ ꯃꯧ ꯑꯅꯤꯗꯨꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯇ꯭ꯔꯦ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠꯇꯨ 12 ꯑꯦꯛꯖꯥꯝ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯑꯦꯛꯖꯥꯝ ꯍꯣꯜꯗꯒꯤ ꯄꯥꯔꯛ ꯇꯧꯔꯝꯕ ꯀꯥꯔꯗꯨ ꯖꯦꯀꯤꯅ ꯊꯧꯅꯕ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯏ ꯏꯗꯤꯁꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯕꯅꯤ ꯖꯦꯀꯤꯅ ꯅꯣꯏ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯆꯠꯂꯁꯤꯔꯣ ꯏꯗꯤꯁ ꯀꯩꯗꯧꯔꯒꯦ ꯌꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯏꯗꯤ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯁꯤ ꯀꯩꯅꯣ ꯍꯣꯏ ꯀꯥꯏꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯋꯥꯔ ꯁꯤꯃꯤꯇ꯭ꯔꯤꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯑꯄꯨꯅꯕ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯗꯅꯤ ꯏꯗꯤꯁ ꯃꯣꯡꯐꯝ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯕꯝ ꯂꯩꯇ꯭ꯔꯕꯨ ꯌꯥꯏ ꯁꯤꯁꯨ ꯕꯤꯠꯅꯤ ꯀꯩꯅꯣ ꯂꯤꯋꯥꯟ ꯐꯔꯦꯁꯦ ꯐꯣꯇꯣꯒ ꯅꯝꯂꯒ ꯑꯆꯥꯄꯣꯠꯀ ꯆꯥꯊꯔꯒꯅꯦ ꯉꯥꯏꯍꯥꯛ ꯏꯔꯝꯕ ꯃꯌꯥꯝꯗꯨ ꯆꯨꯝꯕ ꯂꯥꯟꯕꯗꯣ ꯃꯥꯔꯛꯇꯨꯝ ꯍꯣꯠꯂꯨꯁꯤ ꯖꯦꯀꯤ ꯏꯗꯤꯁ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯌꯦꯡꯂꯒ ꯂꯩ ꯖꯦꯀꯤꯅ ꯏꯁꯤꯡꯒ ꯂꯦꯁꯀ ꯂꯩꯔꯛꯀꯦ ꯂꯩꯔꯝꯀꯣ ꯂꯤꯌꯣꯟ ꯍꯣꯏ ꯖꯦꯀꯤ ꯗꯨꯀꯥꯟꯂꯣꯝꯗ ꯃꯊꯟꯇ ꯊꯣꯔꯛꯏ ꯃꯊꯟꯇ ꯂꯥꯛꯄꯗ ꯁꯥꯍꯨꯝ ꯑꯃꯗꯤ ꯐꯪꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯛꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯖꯨꯔꯥ ꯈꯔ ꯂꯥꯞꯅ ꯐꯝꯃꯤ ꯃꯉꯣꯟꯗ ꯀꯅꯥꯁꯨ ꯌꯦꯡꯂꯛꯇꯦ ꯂꯦꯞꯄꯨꯔꯕ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯇꯞꯂꯤ ꯊꯥꯡꯕ ꯍꯧꯔꯛꯏ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯖꯨꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅꯤ ꯅꯣꯛꯄꯗꯤ ꯀꯅꯥꯝꯇ ꯅꯣꯛꯂꯝꯗꯦ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯊꯣꯔꯛꯄꯗ ꯅꯥꯀꯟꯗꯒꯤ ꯗꯥ ꯖꯦꯀꯤ ꯅꯠꯇ꯭ꯔꯣ ꯖꯦꯀꯤ ꯐꯠ ꯑꯣꯟꯊꯣꯛꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯀꯅꯥ ꯑꯩꯅꯦ ꯗꯥ ꯖꯦꯀꯤ ꯑꯦꯟꯖꯦꯜꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ ꯅꯪꯗꯤ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯀꯅꯥꯒ ꯂꯥꯛꯏꯕ ꯅꯪꯗꯤ ꯑꯥꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯍꯨꯝꯁꯦ ꯑꯁꯤꯒ ꯉꯔꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯉꯁꯤ ꯀꯣꯏ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯀꯥꯏ ꯇꯝꯃꯤꯅꯣ ꯀ꯭ꯂꯥꯁ 3ꯗꯩ ꯍꯣꯡꯈ꯭ꯔꯗꯥꯏꯅꯦ 11ꯇ ꯇꯝꯃꯤ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄꯗꯅꯦ ꯗꯥ ꯖꯦꯀꯤꯅ ꯕꯁ ꯇꯣꯡꯈꯤꯕꯗꯣ SRDꯒꯤ ꯑꯩ ꯎꯍꯧꯏ ꯀꯧꯒꯦ ꯇꯧꯕꯅꯦ ꯑꯗ ꯏꯀꯥꯏꯔꯕ ꯑꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯏꯀꯥꯏꯔꯤꯔꯕ ꯑꯦꯟꯖꯦꯜ ꯖꯦꯀꯤꯅ ꯆꯠ ꯅꯁꯛꯇꯨꯒ ꯄꯤꯛꯂꯤ ꯈꯨꯄꯤꯛꯇꯨꯒ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯒꯥꯏ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯕꯦꯕꯤ ꯑꯣꯏꯅ ꯎꯔꯤ ꯂꯥꯎ ꯗꯥ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯑꯗꯨꯒꯅꯦ ꯀꯨꯏꯅ ꯂꯩꯒꯅꯨ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯅꯌꯨꯝ ꯁꯠ ꯍꯟꯈꯣꯀꯣ ꯑꯦꯟꯖꯦꯜꯗꯨ ꯃꯆꯤꯟ ꯇꯨꯝꯊꯣꯛꯑꯒ ꯑꯩꯕꯨ ꯕꯦꯕꯤꯔꯣ 16 years ꯁꯨꯖꯔꯤ 18 years ꯁꯨꯔꯐ ꯑꯩ ꯐꯥꯎꯅꯦ ꯁꯪꯒꯣꯝ ꯕꯣꯇꯜꯒꯤꯗꯣ ꯑꯗꯨ ꯊꯛꯏ 16 yearꯒꯤ ꯉꯥꯈꯥ ꯅꯪꯅ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯨ ꯃꯁꯤ ꯌꯥꯝ ꯈꯠꯂꯝꯃꯦꯅꯦ ꯑꯩꯅ ꯀꯥꯏ ꯈꯠꯂꯤꯕ ꯑꯩꯈꯣꯏꯗꯤ ꯈꯠꯆꯗꯦ ꯖꯦꯀꯤꯅ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯑꯦꯟꯖꯦꯜꯗ ꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯀꯨꯏꯅ ꯂꯩꯒꯅꯨꯀꯣ ꯑꯉꯥꯡꯅ ꯁꯠꯆꯩꯀꯣ ꯀꯣ ꯑꯦꯟꯖꯦꯜ ꯅꯣꯛꯐꯦꯠ ꯍꯣꯏ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯅꯔꯒ ꯈꯔ ꯆꯠꯄ ꯍꯧꯅꯔꯛꯏ ꯅꯨꯄꯤ ꯈꯔꯅ ꯂꯥꯎꯔꯒ ꯆꯠꯂꯛꯄꯗꯨ ꯖꯦꯀꯤ
ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯦꯟꯖꯦꯜꯗꯨ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯂꯒ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯤ ꯄꯥꯏꯔꯝꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯨ ꯊꯥꯗꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯚꯥꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯖꯦꯀꯤꯅ, ꯑꯦꯟꯖꯦꯜ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯖꯦꯀꯤꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯖꯦꯀꯤꯅ ꯃꯌꯥꯝꯕ ꯃꯅꯥꯎꯕꯨ ꯀꯧꯗꯨꯅ ꯑꯦꯟꯖꯦꯜꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯕꯦꯁꯄꯥꯗꯨꯗ ꯊꯧꯔꯒ ꯂꯥꯛꯏ꯫ ꯂꯤꯌꯣꯅ, ꯀꯅꯥꯅꯣ ꯁꯤꯕꯨ? ꯖꯦꯀꯤꯅ, ꯊꯥꯏꯅꯒꯤꯅꯦ ꯅꯔꯁꯔꯤꯒꯤ ꯑꯦꯟꯖꯦꯜꯗꯨꯅꯤ꯫ ꯏꯗꯤꯁ, ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ? ꯍꯪꯈ꯭ꯔꯕꯣꯅꯦ, ꯊꯧꯗꯨꯕ ꯑꯗꯨꯝ ꯊꯧ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯑꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ, ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯑꯅꯤꯗꯨꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯂꯕꯅꯤꯅ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯉꯩ ꯖꯦꯀꯤꯅ ꯁꯠ ꯈꯨꯝꯃꯛꯏ, ꯀꯥ, ꯃꯧ ꯌꯥꯏꯃ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯗꯤꯁ ꯂꯤꯌꯣ ꯉꯛꯑꯒ ꯂꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ, ꯏꯍꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯨꯁꯤꯜꯂꯛꯑꯣ꯫ ꯗꯣꯛꯇꯔꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯛꯏ, ꯍꯤꯗꯥꯛꯁꯨ ꯀꯥꯞꯄꯦ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯅ ꯑꯦꯟꯖꯦꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯇꯥꯡꯅ ꯏꯁꯣꯔꯗ ꯅꯤꯔꯒ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯦꯟꯖꯦꯜꯅꯤ꯫ ꯃꯃꯥꯗꯤ ꯀꯞꯄ ꯍꯧꯔꯛꯑꯦ꯫ ꯁꯨꯅꯤꯇꯥꯅ, ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯂꯨꯔꯒꯦ? ꯃꯃꯥꯟꯅꯕꯤ ꯑꯃꯅ, ꯑꯟꯇꯤ, ꯋꯥꯔ ꯁꯤꯃꯤꯇ꯭ꯔꯤꯗ ꯆꯠꯂꯨꯕꯅꯤ, ꯑꯇꯩꯗꯤ ꯀꯩꯝꯇ ꯆꯠꯇꯦ, ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕꯅꯤ, ꯑꯩ ꯂꯥꯛꯀꯦꯕꯨ ꯌꯥꯗꯦ꯫ ꯖꯦꯀꯤꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯇꯨ, ꯁꯤꯒꯤ ꯗꯗꯥꯁꯦ, ꯑꯁꯤꯅ ꯆꯠꯈꯤꯕꯗꯨꯗ ꯃꯥꯁꯨ ꯏꯟꯅꯈꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯊꯥꯏꯅꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯗꯗꯥꯅꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯩꯍꯧꯕꯅꯤ꯫ ꯁꯨꯅꯤꯇꯥ ꯖꯦꯀꯤꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯀꯗꯥꯏꯗꯩꯅꯣ? ꯁꯤꯡꯖꯃꯩꯗꯩꯅꯦ ꯑꯟꯇꯤ꯫ ꯁꯨꯅꯤꯇꯥ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯆꯥꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯊꯣꯏ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯅ ꯐꯣꯇꯣ ꯊꯦꯠꯄ ꯗꯗꯥꯗꯣ ꯁꯤꯗ ꯂꯩꯔꯦ, ꯅꯃꯤꯠ ꯄꯥꯡꯉꯣ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯖꯦꯀꯤ ꯉꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯔꯨꯔꯁꯨ ꯃꯗꯨ ꯃꯍꯥꯛ ꯀꯩꯝꯇ ꯈꯟꯈꯤꯗꯦ꯫ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯏꯁꯥꯁꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ, ꯃꯥꯅ ꯈꯟꯈꯤꯕꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯕꯨꯡꯉꯣꯒꯤ ꯇꯤꯆꯔꯁ ꯗꯦꯗ ꯅꯝꯈꯤꯕ ꯐꯣꯇꯣꯗꯣ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯥꯎꯅ ꯊꯦꯠꯂꯦ, ꯅꯨꯡꯇꯤꯒꯤ ꯃꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯅꯨꯄꯤꯅꯤ, ꯐꯖꯗꯦ, ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯁ꯭ꯀꯨꯜ ꯍꯣꯡꯂꯀꯥꯟꯗ ꯃꯥꯏꯅ ꯀꯥꯎꯈꯤꯅꯤ ꯈꯟꯗꯨꯅ ꯍꯣꯡꯍꯟꯕꯅꯤ꯫ 9 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯏꯕꯨꯡꯉꯣꯕꯨ SRDꯗ ꯕꯁꯇ ꯎꯏ, ꯑꯗꯨꯗꯒꯤ ꯐꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯃꯟꯗꯅ ꯐꯣꯟ ꯂꯩꯕꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯃꯥꯒꯤ ꯀꯥꯗ ꯊꯦꯠꯄꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯊꯦꯠꯄꯅꯤ ꯗꯗꯥ, ꯑꯗꯨꯝꯁꯨ ꯁꯣꯜꯂꯒ ꯂꯩꯕꯅꯤ ꯑꯦꯟꯖꯦꯜꯅ꯫ ꯂꯤꯌꯣ ꯏꯗꯤꯁꯇꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯅꯧꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯂꯤꯌꯣ ꯏꯗꯤꯁ, ꯁꯣꯔꯤ ꯑꯟꯇꯤ, ꯍꯩꯃꯥ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯨꯗꯦ, ꯃꯤꯁꯦ ꯑꯣꯟꯅꯔꯕꯣ? ꯅꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯩ, ꯏꯆꯥꯅ ꯅꯤꯡꯖꯔꯤꯕꯁꯤꯅ ꯀꯔꯝꯕꯅꯣ? ꯂꯤꯌꯣ ꯏꯗꯤꯁ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ, ꯃꯥꯅꯦ꯫ ꯖꯦꯀꯤ ꯄꯤꯁꯨꯝꯗꯨꯃꯨꯛ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯉꯛꯏ꯫ ꯁꯤꯡꯕ ꯅꯠꯇꯕꯅꯤꯅ ꯑꯅꯤꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯤꯌꯣꯅ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯇ꯭ꯔꯤꯄ꯭ꯂꯦꯠ ꯕ꯭ꯔꯗꯔꯁꯤꯅ ꯊꯣꯛꯍꯟꯕꯅꯤ, ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯩꯅꯤ꯫ ꯗꯣꯛꯇꯔ ꯎꯅꯔꯨꯕ ꯃꯄꯥꯗꯨ ꯆꯪꯂꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯔꯣꯁꯟꯅ, ꯁꯤꯗ ꯀꯌꯥ ꯂꯥꯛꯇ꯭ꯔꯗꯤ ꯃꯈꯣꯏꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯔꯣꯁꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯁꯨꯅꯤꯇꯥꯅ, ꯀꯔꯤ? ꯃꯗꯨ ꯌꯥꯔꯣꯏ, ꯃꯃꯥꯒꯤ ꯊꯣꯏ, ꯃꯃꯥꯕꯨ ꯋꯥꯍꯟꯒꯅꯨ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯁꯨꯅꯤꯇꯥ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯆꯔꯤ꯫ ꯖꯦꯀꯤ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ, ꯇꯔꯪ ꯃꯥꯂꯪ ꯆꯠꯂꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯄꯨꯡ 5 ꯍꯦꯜꯂꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡ, ꯍꯨꯟꯗꯣꯛꯂꯝꯂꯒ ꯐꯠ ꯍꯟꯈꯤꯕꯁꯨ ꯐꯖꯗꯒꯨꯝ ꯇꯧ꯫ ꯄꯨꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯥꯏꯗ ꯅꯨꯡꯁꯤꯠꯅꯣ ꯍꯤꯞꯄꯤꯕ ꯑꯦꯟꯖꯦꯜꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯒ ꯖꯦꯀꯤꯅ, ꯑꯦꯟꯖꯦꯜ, ꯇꯥꯕ꯭ꯔꯣ? ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯗꯗꯥ ꯆꯠꯂꯒꯦ, ꯄꯨꯡꯁꯦ ꯊꯦꯡꯉꯦꯕ꯫ ꯖꯦꯀꯤꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯐꯥꯎ ꯌꯥꯎꯅ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯖꯦꯀꯤꯒꯤ ꯃꯈꯨꯠꯇꯨ ꯑꯦꯟꯖꯦꯜꯅ ꯇꯞꯅ ꯐꯥꯔꯛꯏ꯫ ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ, ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ, ꯌꯥꯔꯣꯏꯌꯦ ꯆꯠꯄ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯌꯥꯝꯗꯨ ꯃꯅꯤꯡ ꯂꯣꯏ ꯍꯜꯂꯤ꯫ ꯃꯃꯤꯠ ꯃꯅꯥ ꯂꯣꯏ ꯍꯦꯛ ꯌꯨꯡꯉꯤ꯫
ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏꯗꯤꯁꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯦ ꯉꯁꯥꯏꯒꯤ ꯇꯧꯁꯤꯟꯅꯩꯔꯣ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯏꯗꯤꯁꯇ ꯌꯦꯡꯉꯤ ꯏꯗꯤꯁ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯈꯥꯡꯉꯤ ꯖꯦꯀꯤꯅ ꯗꯗꯥꯅ ꯍꯥꯏꯕꯗꯤꯅꯦ ꯅꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯌꯨꯝ ꯍꯜꯂꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯑꯦꯟꯖꯦꯜ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯄ꯭ꯔꯣꯃꯤꯁ ꯖꯦꯀꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄ꯭ꯔꯣꯃꯤꯁ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯖꯦꯀꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯝꯂꯒ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯃꯌꯥꯝꯕ ꯃꯅꯥꯎꯗꯨ ꯅꯣꯛꯏ ꯂꯤꯌꯣꯟ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯆꯥꯠꯀꯤ ꯅꯨꯄꯤꯁꯤ ꯂꯩꯗꯀꯣ ꯏꯗꯤꯁ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯏꯇꯨꯗꯩ ꯍꯧꯔꯒꯅꯦ ꯄꯪꯀꯤꯗ ꯀꯤꯔꯦ ꯍꯥꯏꯁꯤꯅꯦ ꯖꯦꯀꯤꯅ ꯃꯥꯅ ꯑꯩ ꯄꯥꯝꯖꯈꯤꯕꯒꯤꯅꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯑꯩꯅꯗꯤ ꯊꯋꯥꯏꯗꯁꯨ ꯍꯛꯆꯥꯡꯗꯁꯨꯅꯦ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯁꯤ ꯅꯝꯗꯅ ꯅꯨꯄꯤ ꯊꯤꯍꯟꯗꯧꯔꯦꯅꯦ ꯏꯗꯤꯁ ꯀꯩꯅꯣ ꯃꯥꯏꯕ ꯅꯪ ꯑꯃꯨꯛ ꯂꯥꯏ ꯇꯣꯡꯉꯛꯏꯗꯨꯅ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯂꯤꯌꯣ ꯒꯥꯔꯤꯁꯦ ꯅꯝ ꯊꯧꯁꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯅꯣꯏ ꯀꯩꯅꯣꯒꯤ ꯋꯥꯔ ꯁꯤꯃꯤꯇ꯭ꯔꯤꯗꯣ ꯄꯨꯟꯁꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯖꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯤꯌꯣꯅ ꯌꯥꯏ ꯀꯩ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯤꯍꯨꯜ ꯌꯥꯎꯗ꯭ꯔꯦꯃꯤ ꯑꯩ ꯑꯦꯟꯖꯦꯜꯗꯨꯅ ꯀ꯭ꯔꯦꯛ ꯆꯨꯕꯇ ꯅꯠꯇꯅ ꯂꯥꯏ ꯇꯣꯡꯉꯤꯔꯣ ꯍꯥꯏꯁꯦ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯖꯦꯀꯤ ꯈꯪꯅꯣꯛ ꯅꯣꯛꯂꯛꯏ ꯃꯅꯤꯡ ꯐꯝꯂꯤꯕ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯖꯦꯀꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯑꯦꯟꯖꯦꯜꯗ ꯑꯩꯅ ꯄꯥꯝꯖꯔꯤꯗꯣ ꯃꯥꯗꯤ ꯊꯥꯏꯅꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯥꯝꯖꯈꯤꯕꯅꯤ ꯃꯁꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯌꯣꯛꯄꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔ ꯂꯥꯛꯄꯩꯅꯤ ꯑꯉꯥꯡꯒ ꯑꯣꯏꯕꯗꯨꯗ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯟꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯊꯋꯥꯏ ꯑꯃꯁꯨꯅꯦ ꯃꯉꯣꯟꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯊꯋꯥꯏꯗꯨꯁꯨ ꯑꯆꯝꯕ ꯅꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯊꯋꯥꯏꯅꯤ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯗ ꯏꯗꯤꯁ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯖꯦꯀꯤꯅ ꯒꯙꯥ ꯑꯩꯁꯦ ꯏꯊꯧ ꯇꯣꯡꯉꯤ ꯈꯪꯗ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯂꯤꯌꯣꯅ ꯂꯥꯏꯅ ꯐꯣꯏ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯔꯦꯗꯀꯣ ꯄꯨꯟꯁꯤꯁꯦ ꯇꯣꯡꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯣꯡꯍꯜꯂꯝꯕ ꯌꯥꯗ꯭ꯔꯣ ꯖꯦꯀꯤꯅ ꯃꯇꯥ ꯑꯃꯅꯤ ꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯐꯕꯗꯨ ꯃꯉꯥꯏꯔꯦ ꯅꯣꯏ ꯈꯜꯂꯤꯁꯦ ꯏꯗꯤꯁ ꯚꯤꯝꯅ ꯑꯃꯨꯛ ꯄꯋꯥꯔ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯋꯥꯜꯁꯦ ꯄꯥꯜꯂꯣ ꯍꯥꯏꯕꯅꯤ ꯅꯪꯗꯤ ꯐꯥꯎꯕꯨ ꯐꯥꯎꯗꯦ ꯑꯩ ꯑꯣꯏꯔꯝꯅꯕ ꯄꯥꯕꯨꯡꯗꯩ ꯍꯦꯟꯅ ꯐꯥꯎꯔꯅꯤ ꯖꯦꯀꯤꯅ ꯑꯗꯨ ꯑꯣꯏꯔꯒ ꯎꯁꯤꯟ ꯁꯤꯟꯗꯣꯛꯅꯔꯁꯤꯔꯣ ꯏꯗꯤꯁꯅ ꯑꯣꯏꯃ ꯉꯝꯖꯔꯣꯏꯗꯨꯗꯤ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯃꯌꯨꯝ ꯌꯧꯔꯛꯏ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯌꯥꯏ ꯀꯥꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯔꯦ ꯖꯦꯛꯁꯟꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯕꯅꯤ ꯏꯕꯦꯝꯃꯁꯦ ꯊꯦꯡꯉꯅꯤꯅꯦ 11ꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯌꯦꯡꯗꯒꯤ ꯇꯨꯏꯁꯟ ꯍꯧꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯐꯪꯗꯦ ꯍꯥꯏꯅꯦ ꯅꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯈꯪꯂꯔꯣꯏꯅꯅꯦ ꯉꯁꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯃꯄꯥ ꯄꯨꯡꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯝꯕ ꯑꯍꯨꯝꯗꯨ ꯃꯉꯛ ꯆꯞꯊꯔꯒ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯂꯛꯏ ꯖꯦꯀꯤꯅ ꯂꯤꯌꯣꯟ ꯑꯣꯏꯃ ꯖꯦꯀꯤꯒꯤ ꯅꯪꯒꯟꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯈꯠꯂꯤ ꯏꯗꯤꯁꯇꯤ ꯃꯈꯥꯗ ꯂꯦꯛꯊꯈ꯭ꯔꯦ ꯖꯦꯀꯤꯅ ꯅꯪꯗꯤ ꯁꯤꯒꯗꯣꯏꯕ ꯃꯥꯔꯁꯤꯅ ꯍꯥꯏꯃ ꯏꯗꯤꯌꯁ ꯀꯩꯅꯣ ꯃꯣꯏ ꯇꯧꯏꯁꯤꯕꯣ ꯌꯥꯏꯃ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯖꯦꯀꯤꯅ ꯅꯪ ꯃꯁꯨ ꯑꯝꯇ ꯀꯨꯝꯗꯧꯋꯦ ꯂꯤꯌꯣꯗꯨ ꯀꯤꯔꯨꯝ ꯅꯪꯒꯟꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯖꯦꯀꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯅꯨꯄꯤꯗꯨ ꯃꯈꯨꯠ ꯁꯝꯃꯒ ꯆꯤꯡꯉꯒ ꯃꯊꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯍꯜꯒꯩꯗꯤ ꯂꯣꯏꯅ ꯉꯛꯏ ꯖꯦꯀꯤꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯖꯦꯀꯤꯅ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯥꯗ ꯂꯩꯍꯧꯔꯤꯗꯨꯅꯅꯦ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅꯤ ꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯩꯅ ꯊꯋꯥꯏꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯑꯃꯠꯇ ꯑꯣꯏꯔꯅꯤ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯁꯤꯔꯒꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯐꯝꯗꯒꯤ ꯁꯨꯛꯆꯠꯅ ꯆꯠꯂꯣꯏ ꯍꯥꯏꯗꯅ ꯖꯦꯀꯤ ꯁꯥꯎꯕꯅ ꯃꯃꯤꯠꯇꯨ ꯔꯦꯠ ꯑꯣꯏꯔꯛꯏ ꯁꯥꯊꯤꯕ ꯈꯣꯟꯖꯦꯜꯗ ꯑꯦꯟꯖꯦꯜꯒꯤ ꯊꯋꯥꯏꯗꯨ ꯀꯧꯁꯤꯜꯂꯨ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗꯅꯦ ꯑꯗꯨꯝ ꯇꯤꯜꯍꯟꯈꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯥꯝꯅꯁꯨ ꯂꯧ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯦꯟꯖꯦꯜꯗ ꯇꯥꯏꯅꯒꯅꯨ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯗꯃꯥꯗ ꯂꯩ ꯃꯌꯥꯝꯗꯨꯗꯒꯤ ꯑꯦꯟꯖꯦꯜꯅꯅꯦ ꯃꯀꯣꯛꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯋꯥꯏ ꯁꯤꯡꯊꯣꯛꯄꯅꯤ ꯂꯧꯁꯤꯡ ꯂꯩꯕ ꯖꯦꯀꯤꯅꯤ ꯇꯞꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯀꯥꯎꯔꯦ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯍꯜꯂꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯆꯪꯉꯛꯑꯣ ꯅꯨꯄꯤꯗꯨ ꯖꯦꯀꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯦ